Zeribam Imphal Lambi Sel Khaibada Mapangi driver amagi video viral oikri. Lambida Gundasuna Gari Amadigi Lupali Sinkungamangarum Lauri. Zeribam the Impal Pabaki Lambida Lonia the Mamong Tuan Lupsina Sel Khaiviki Wapam Asaw Ishuam Oidingaida Manipurgi Mapandi Lakpa driver amana social media da Manipurgi Asengwa Masakaina social media da Tadorapa video amam viral oikri. Social media viral oirkiba video to the Mapandi Lakpa driver duna highway sita tuan loop natragana organization singna Sel Khaivi damak pirak pasie message sing utpagaloinana kilometer sani rom sangba Zeribam Imphal lambi sita gari amadagi lupa lising kunga mga rom gunda sing khairi masigi matakta police ki tuan mapam sing hangba but singi su apik persen pampiri kilometer sani rom gi asang balambi sita gari amadagi lupa lising kunga mga rom laurabadi driver sing kari tawgatabano khangri masini Manipur gi asing mamasak haina phungtokli Manmaya badi NI study 7 Imphal Zeribam lambi gi tungan mapam tarukta loania da bukulai paibisingna petroleum putok puba tanker amasum LPG tanker dagi explosion chathari thawong asi government tha asigi kunthra phawgi manungna thingdrabadi mathangi numitigi gari si nabigi khongjang sang selagani hainasu Manipur gi tungan ba petroleum product transport situation singna punna khuyek piraga tha asigi taraga mangada minister wai khemsanda wakat play khrabani all Manipur petroleum transporters issuation all Manipur Bharat petroleums dealers come transporter issuation all Manipur LPG transporter issuation high speed CL dealers issuation Manipur Nayara energy dealers issuation amasum all Manipur petroleums product drivers issuation na Manipur gi minister pisin khiba chirola duda English ngani ga kungo humdoi me ahum degi horakhiba kangluk ki unkhana ba sinamaram moiraga petroleum tanker amasum LPG tanker sing Imphal Zeribam lambi asida CRPF ki escort khan boina ngak tur chatpani Trip Kudimakta tanker masingasi Samagi Mathaka Satlibani. Asiguma tanker singasidi Lonia the Bumongda Numit Kudingi text lauri. Tanker singasi CRPF ki score Loin and Satlavasu, Kongset Kudimak text low with the lepti. Hana the tanker Madalopa Chani Loramba the Husiti Lupa, Lishing Ter Pawio. Transportation ki Bilasidi oil marketing company sing the Lepagaloinana, Masak Utpayadava. Expenditure singasi transporter sing the Pedro Rakibani. Highway Subusi Matam Kiadigi, Hauraga ngasi Fawu Lucian Binaba, government attaction to Lakli. Highway Sida, low kind low river takes amasum highway Gima Pamsinga to the Awang Kud Lupachonga, Gambirol the Lupalising among Songa, Numba the Lupasonga, Zeribam, parking the Lupalising among Sunny, None the Lupachonga Masum, Oinam long the Lupachonga, the Gina Lissing Mangapori. Highway Pharmacy, Hengat Panatragana at a party of Shelaktuna, Masing Hengalakpi, Oitokulay, Maramaduna transporters in the Highway Pharmacy Pibangam Bigi Upilatri, Gariguma Makata Tava Sita Hirabadi, Masida Sangliba Pharmacy, oil marketing companies in Latraga government Putopu, a Sigumba extortion Gitavas, government tasks Gikuntra Paugi Manunda, Lepandravati, Matanginum, July Kuntraga Matuidi Makata, Kongset Sanksilaganenisu, Minister the Patient Kiba Zero Adura Tamli. Kotuna MP bu Army gi mayuk ta leibu oina uhana bohana rakpa leibuk thibani Committee on Tribal Unity na MP Dr. Angam Sabimul akoi jambu Indian Army amasum Indian Security gi mayuk ta leiba mi ama oina project tawna bohana rakpa si leibuk thibani hain handakta INC da yaukhraba Dr. B. Sarachandra Sharma na phongdokri Pawmi sing unaba ma Dr. B. Sarachandra Sharma na hai laimakong sing mang na security gi mawangmaktara yum taruk mai thakiba dugi matangda pena ba phongdokhiba MP Dr. Angam Sabimul akoi jambu kotun aran mamong na uhana bohana rakpa si khudak handokadamani Indian Army gi mayokta MP Bimol na aran wapam amata phongdokhiba leiti Mathong Huktaba Mathong Masakangdaba officials in MP na saibani. Mana makata na kimiyamgi yung kay may tabada kanbegi muta Indian Army na kes para mapay na kamzilaga masagim ba yung kanjagi ay nasalakpa mishing na tati taway na tawba lati sars tawba dugi mayukta ay gi praza kandabi yadi nupi angang kandabi yadi hay na tawna lingjil futok tu na MP bimol na mapamado na sang kisin kimani.
MLA amatana sanction bangam kitaba tanja dura MP na akiba leitana sanction duna miwebigi punsi kanabigi dama Indian Army gam unakiba dubu kotu na tongan mamong bimol bu Indian Army amasum Indian security gi mayokta leiba mi ama oina project tawna bo honarak posile thibani haina Dr. Sarachandra na phungtoki Dr. Angomsa bimol si kanglup khudimaki MP ni asan mira naidaba mipum khudimakpu nungsiba MP ni MP na nga singang liba madi tawriba thaba si kanglup amakhakta gi wapam nati miweba magi yung kai mai thara badi security na kanpam thui mathau tawriba security na khoi robot nati minai nati miwebi gi asum aran minung si khamam thui hebni laiba si gi citizen amagi lantum mai thabada maki order fangdi natraga community amakhakta da tongsinma manma mong na thabak tawba tuda MP na saibani masida kotuna nganglak paw si maram sati madu kandem tawi haina Sarachandra na phungtoki mangna hai kotu oina lebiu misa miyam gi yefuna ba khanbiu kanglup amata gi wangang loi oina lebigano lamdam asida laiminari ba kanglup masil ngaktani waroisin purana ba hona ba sungani madu gi muhutta amaga singsip thana duna aikoi gi marumda lairiba asoba gi na ba thidok gi muhutta aikoi masil loisinara ba matung wakal tarakpana kanaroi angomsa bimola koizamasi mathongna maringje leibi state sigi damak popi ba atangma MP ni kotugi wapam hando Indian Army gi mathakta MP bimol aran wapam thamkidi nimit adu da puri ba mathong mukta ba official sing saibi gi wani masida bimol Indian Army ga security ga nungai na de karisulati kotuna masida yaukshilga bimol bu moral sina bo hona basi kotugi tungi label akai blakani yamna ngalingi matamda kotuna sengdok pasungane hene Dr. Sarachandra na phongdoki Manipur gi private hospital sing the health card sing satna roi dauri Isterasi da lairiba private hospital ayamana Ayushman Bharat Pradhan Mantri Jan Arogya Yojana PMJAY Minister ki Haksel ki Tengbang CM HD card mathang tha August ki ahan ba sayol gi satnadabagi fiom da lairi haina thazaba ya ba pawgil khunsin phungdorakli karigum Isterasi da lairiba private hospital sing card asi satna khidaba thoklabdi card asi gi khudong chaba phangliba laira bigi pankhai ki makha da leiba miyo kya gi maraiba kari oirakani haiba tambangam daba phibam da lairi CM HD gi oinadi cancer kidney neurology amadi heart ki anaba sing kaktama private hospital sina layem gi khudong sawa piri bine dubo PMJSY gi oinadi anaba khudima card asina konsili bine Manipur da lairiba ayamba lanai hospital sing card asigi khudong sawa phangnaba panel to bane media mana hai hakshiel ga mari lainaba card asigi beneficiary oiraba sing card ani asigi makhada hospital sing layeng ki bigi lengakna pitok pam tokpa senpam sing pitok tawa sahi anirom suri phibam asina hospital sing asida card sing asigi khudong saba makhatana piba ngamdabegi phium dalerpani card asimaru oina kidney dialysis toriba naba singda saun khudong saba piri hebo wapam thamnaduna pawgi likhun sing hai card asi pairabadi kidney dialysis tawbada lemna tawri card pairabadi singi oina lengana kidney dialysis tawbigi lepa mamal si lupa dising ani ga sani oiri hauzi state lengak ti health card ani asigi hospital sina toliba senpam asi lupa crore sama hele heba wapam pawgi likhun sing phungtokli state asida lairiba private hospital sina nomada miyoi sahum hena dialysis tawri heba wapam paladuna mari lena besing hai dialysis tawriba private hospital yawn hospital ayamana card asi makhatana roi haina lengakta June gi Aroiba madi July ahan bada ayibasi piduna khangan ki blekri hospital singa madi lengak card asiga mari lenaba ayiba yana sirol kari ko card asi satna roi amadi hospital adu card asi satna ba yara roi habisi thamagi mamang khangan gada bani haina yawbadagi ayiba sirol asi piduna thamagi matam ngaine duna leiri bani hari hana lenga amadi hospital singi marakta laikhiba MOU adu PMJAY senpam sing numit taraga mangani gi manung pitokpa kariguma pitokpa ngamdragana senpam sing adu thada sada 1.5 interest ka duna pitokpa haiba wapam yawbi heri adu bohandak nauna MOU khuyek pinana banlengana pothorakli basina mathaki wapam asi yawrakti babina group of company gi CMD Dr. Thangjum Dabalina media amadai hana sign tawna khiba MOU adu lengana ngasi phawba thabakta mapung fana onthokti nimit taraga mangani hek yawbaga pithokani hairabasu tha taraga manga hena pithokti
ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤꯔꯣꯝ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯥꯔꯗꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯀꯥꯔꯗꯁꯤꯡ ꯑꯁꯤꯒꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯂꯩꯉꯥꯛꯅ ꯄꯤꯊꯣꯛꯇꯕ ꯑꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯆꯂꯥꯏꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯍꯣꯁꯄꯤꯇꯥꯜ ꯆꯂꯥꯏꯕ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯑꯃꯗꯤ ꯍꯦꯟꯅ ꯁꯦꯟ ꯄꯨꯊꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄꯅ ꯕꯕꯤꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯅ ꯀꯥꯔꯗ ꯑꯁꯤ ꯆꯠꯅꯔꯔꯣꯏ ꯍꯥꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 30ꯗ ꯂꯩꯉꯥꯛꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯗꯣꯛꯇꯔ ꯗꯕꯂꯤꯅ ꯐꯣꯡꯗꯣꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯕꯁꯤꯡꯗꯁꯨ ꯈꯪꯍꯟꯈꯤꯕꯒꯤ ꯃꯊꯛꯇ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯕꯁꯤꯡ ꯂꯩꯉꯥꯛꯅ ꯁꯤꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯁꯦꯟ ꯄꯤꯊꯣꯛꯇꯕ ꯑꯃꯗꯤ ꯀꯥꯔꯗ ꯑꯁꯤꯅ ꯂꯦꯞꯂꯤꯕ ꯑꯅꯥꯕ ꯂꯥꯌꯦꯡꯕꯒꯤ ꯃꯃꯜꯁꯤꯡ ꯃꯇꯝꯒ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯕꯗꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯀꯥꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯐꯕ ꯃꯈꯜꯒꯤ ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯍꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯍꯤꯡꯅꯕꯒꯤꯗꯃꯛ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯂꯤ SIR Enumeration Form Pikalaktabigi Sang Susapuna Kwaidigi Wangi Kumazama Meitei Lekai mi Samaga Taruk Yoroktree Election Commission of India Gimi Makhana Manipur Goina Electoral Roll Special Intensive Revision SIR 2026 ta Electors Enumeration Form P Kanglatabagi Sang Susapuri Kwaidigi Wangi Amaromda Handak Pangtokiba SIR 2026 ki Enumeration phase ta hauzik lanjena duna lairiba Chusampurigi miyoi kya update tawba yoroktre hari media amna phangwa pawgi matung ina handakta pangthokiba SIR 2026 ki enumeration phase asigi loiraga July 5 da phongkiba draft electoral roll aduda Chusampurgi khumujama Meitei lekai digi miyoi samaga taraga taruk ki ming yoroktabadigi mari lainaba singda wakhatkre hari Chusampur Meitei United Committee ki convener Nava Ningthauzamga Pauxiyemaga wari sanabada hai Hanakta pangthokiba SIR gi enumeration phase aduda yumpham oiraga July 5 da pangthokiba draft electoral roll aduda hauzik relief camp singda lanjena aduna leiriba Chusampur gi khumujama Meitei lekai gi misamaga taraga taruk ki ming yawraktaba thengnari hari Masi karamna yawraktabano haibadu sapsana khangmamdi adubu miyoi samaga taraga taruk adu draft electoral roll da ming yawrakti haibisidi sumle makoidasu miyoi sing adugi list lairaiki Magna hai SIR tawdringa ki mamangna Chief Minister unaduna IDP sing asigi oiba tonganba BLO natragana ERO ama hapiyu haina takshin ki palekre hauzik miyoi kharagi ming update tawbada yoroktaba asiga madirina Chief Electoral Officer Manipur 8 case haukiba investigation numita unaduna wari sanari haina palladuna magna hai CEO gi maikei digisu athubada IDP sing oiba ERO ama tongana haplagani amadi SIR update tawbada yahowdaba sing adu mari lenaba form sing mensilaga hapsinbagi khotong saba leigene haba wapam thamnakre Bande Mataram Usittaba miyoi phadokpinaba bill putholagani Amit Shah Laiba asigi national song oiriba Bande Matarambu Usit thawoidaba masum ikai khumnadaba miyoi singbu phadokpinanaba bill ama Rajya Sabha da putholagani haina Home Minister Amit Shah na phongdokre Tha asigi kundagi haugadoriba Parliament ki nungzumi phamda Prevention of Insults to National Honors Amendment Bill 2026 Rajya Sabha da puthotuna laiba asigi isaibu thawai usitaba natragana thawaina masigi mayokta leplakpa singbu yamdrabada sahi ahungi phadok natragana fine gi senpam pihanbaga loinana serak pinaba serak animak pibi yana bu wapam bill asida yawheri karigumba bill asi Rajya Sabha na pass tawrabadi masigi provision sing sakmanan hauzik sanariba national anthem asibusu konsingani hauzik su Zanagana mana sakpada atamna masigi mayokta leplakpa singbu sahi ahungi phadok natragana fine gi senpam thianbaga loinana serak animak piraklibani Karigumba Parliament bill asi pass tawrabadi masina laiba asigi national anthem national flag amaso constitution yawna national symbol sing su ningthijana ngaksenba ngamlagani haidi Hui angawbana sikluba angangna mamana bataragana thoi amuk sikri Hui angawbana sikluba class 11 da tamba mahiroi amana ma ki school da lairik taminaba mamanaba mahiroi taragani thoi mukta Tana tanaraga amuk sikkibagi thawdok thokri hari report asigi matungna thawdo Chhattisgarh ki Damtari haina khangaba district amada thokibani mamana bataragani thoibu tana tanaraga sikkiba mahiroi edu tha kharagi mamangna hui angawbana sikki madugi matungna ma hydrofloria na naramgadra haibi singabalai mahiroi edu hauzik hospital pukatuna layengli hiramasigi matana doctor singhai mahiroi edu na hydrophobia gi layong amata laithi
मा करी अमर तौदे मसा फन लेरी मा की थौंग असि अतमना मामानबसिंग अदुना कियन खंगननबा लमहेंदुना सतब थौंग ओइरमगनि हरि करिगुम माहिरोय अदुदा हाइड्रोफ्लोबिया नाराबदी रेबिस की लास्ट स्टेज ओइब मरमनि इसिंग तकप यादबा अमसुम खौनावद का हेना नाबा इसिंग उबद का हेना अकीब फावबन सिंग लेयों क्या तवनि अदुबो माहिरोय दुदुगुम करिगुम मखल अमतिगी सिम्पटोम उबलेति अदुमपु माहिरोय दुना ममानबसु ताना ताना दुना सिक थौ अदुना स्कूल अदुदि पुनमकना अकीब होनरि मागना सिकिप माहिरोय तरागनि थु एदु सेक्शन थरंग लोखत पोइना रेबिस की वैक्सीन सिंग कपथोक्रे हरि रिलीफ कैम्प सिंगदा अहल ओइरब मियोय क्या सिब ngaiduna hingdi IDP singi wakatabi dre isagi yum da lengakna hanjin hanba ngamgani thajadri nongsa gi maisa di kari sunate thamoi gi maisa ni khang ngamdri ba IDP hauki bu sai ing singani gi kungo homdo gi me ahum gi tamthiraba thawdo du gi lanjelaktuna tuan relief camp singda laidiba internally displaced person IDP singna makoi gi wakatabi dre habaga loinana masa gi mayum da lenga asina hanjin hanba ngamgani thajadri haina piroinana phongdorkhri media amana tuan mafam singda lairiba IDP sing unaduna wari sanarubuda lagana piriba thamliba ka sing pikpana maram oiraga khamthengna sabana ka singi mapana thoktuna tumlakli ka pikman khibana maram oiraga phen tharabasu kari sukana balaiti asaba khangba madi nungsagi maisadi kari sunati thamoida sakliba maisa sini khang ngamdriba madi ahing tumba yadriba sini haina pen bu wapong kya phongdorakhi Imphal East ki relief camp amada leiba IDP amana hai relief camp asida ahanba hongzilakpa matamdari lengakna thagi pifam thokpa namit khudingi sariba senpham adumak matam chana sangnaina pithoramkhi adubo hauzik tha khara sida sangnaina phangdri tha khudingi adumak sontaduna lakli saliba tha July asigi su hauzik phau nomagi saduna piriba senpham phangdri maram aduna Khudong sadaba awaba kyami unari nomagi lupa chama phangba sina imung manung puba yadabanina aphangba Tabak subu normal loini sanani masina so angang sing mai masing tamna bohona bada konarakta badigi kari karma thaba amuk tawsigi haina khanbada hing tumpa yanadre heba wapam yon phongdorok hiadi zeke numai munna bohona rakpadigi kapada masiri ahum sukli Jammu Kashmir ge doda district numai munna bohona rakpadigi special operation group SOG gi personal amana kapada mi UMC ki bagal loina force asigi personal ahumna sukle haina official sing makhatana phongdokri hiadi